Manipur su community transmission risks wangna leire. Lockdown gi kanglon thugaibising police na fadana fine thian khrei. Manipur sinba thungna ngarang numit jungma matung pung ani dagi numit tare ni sathagadaba total lockdown satharingai manung ngasi ayuktigi Impal East amadi Impal West district police na sensitive oiba mafam kayada central government amadi state government na piba guideline thugaibising gi mathakta akan mathabak laukhatki. Lockdown golone na district ani asidasu masigi deputy commissioner na curfew gi athingba laukthokhrabani. Curfew gi athingba asi state asida district punamaktasu magi deputy commissioner na laukthokhtuna satnahangadabani hairi. Lockdown amadi curfew na tangai phadabe activities sing komthokhanbana lambida kangkhong ani yauna gari sing senaki athingbada yaudaba dukan sing amadi ate activities sing thong hangnaki. Bank sing mausangum thong hangnaki lambi da tholakpa mioi sing COVID-19 gi guideline ngaknaba hengalakpa ui mi khudima face ma uppa adugo social distancing ngakna satpa unaki bank amade lenga ki loising ayamba thong hanglabasu mi ka bigi sangdi yamna hantaki bank amade office sangmada and sanitizer supply to yauna temperature screening toki maraksida nauna yang na COVID-19 state sida sandorokli basi community transmission gi thakta leire haina research work ki matung ina fongdorakli research work asigi formula gi matung ina Manipur da community transmission asi sada humdraga taruk ki sangda Delhi gi mathangda ahum suba khuwaidagi wangba state singi manungda leire hairi Delhi de sada samga ni fugo humdo aduga Telangana na sada sama kunni to yoduna formula asigi matung ina community transmission leire haina su pausna makhatari